ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄꯦꯄꯦ ꯊꯣꯛꯆꯣꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯗꯨꯉꯩ ꯃꯃꯥꯡꯉꯩ ꯃꯇꯝꯅꯤ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩꯗꯣ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤꯁꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯉꯧꯕꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯡꯅ ꯀꯣꯅꯨꯡ ꯇꯝꯅ ꯊꯧꯖꯤꯜꯂꯛꯏ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯅꯤꯡꯊꯧꯌꯥꯏ ꯁ꯭ꯀꯨꯜ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯇꯝꯖ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯤ ꯃꯆꯥꯕꯨ ꯃꯇꯧꯗꯣ ꯁꯨꯝ ꯌꯦꯡꯂꯝꯕ ꯅꯤꯡꯊꯧꯌꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯆꯥꯎꯔꯦꯜ ꯇꯞꯅ ꯃꯖꯥꯏꯕꯦꯝꯃꯁꯤ ꯈꯪꯍꯧꯗꯦꯀꯣ ꯑꯗꯨꯉꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗ ꯃꯥꯅ ꯁꯒꯣꯜ ꯊꯧꯕ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯀꯞꯈꯤꯕꯗꯣ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ ꯅꯤꯡꯊꯧꯌꯥꯏ ꯁ꯭ꯀꯨꯜ ꯅꯣꯛꯂꯒ ꯍꯣꯏꯅꯦ ꯃꯥꯅ ꯀꯞꯄꯗ ꯀꯣꯅꯨꯡꯁꯤ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯈꯤꯗꯕꯗꯣ ꯅꯤꯡꯉꯥꯏꯗꯤ ꯐꯖꯅ ꯀꯟꯈꯤꯕꯅꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯔꯤꯜꯁꯨ ꯑꯣꯟꯊꯣꯛꯅ ꯈꯥꯈ꯭ꯔꯕ ꯃꯥꯅ ꯍꯦꯛ ꯄꯥꯝꯈꯤꯕ ꯄꯣꯠꯁꯦ ꯐꯪꯗꯅ ꯇꯣꯛꯄ ꯅꯠꯇꯦ ꯋꯥꯍꯩꯁꯤ ꯍꯥꯏꯗꯨꯅ ꯈꯖꯤꯛ ꯅꯣꯛꯏ ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯑꯁꯨꯝ ꯁꯒꯣꯜꯗꯨ ꯊꯧꯖꯤꯜꯂꯛꯄꯅ ꯃꯄꯥꯒꯤ ꯃꯃꯥꯡ ꯆꯞ ꯆꯥꯅ ꯈꯥꯝꯅꯗꯨꯅ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯐꯖꯩꯗ ꯑꯗꯨꯉꯩꯒꯤ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯃꯥꯅꯕꯨ ꯍꯦꯜꯂꯝꯒꯗ꯭ꯔꯥ ꯍꯦꯂꯣꯏꯁꯤꯡꯒꯤ ꯂꯛꯇ ꯑꯊꯣꯏꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯥꯏꯅ ꯈꯪꯅꯕꯤ ꯃꯥꯅꯕꯨ ꯍꯦꯜꯂꯤꯕ꯭ꯔꯥ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯃꯥꯏꯊꯣꯡꯗꯨ ꯄꯨꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯁꯝꯕꯨꯜ ꯑꯣꯏꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯍꯥꯏꯅ ꯍꯨꯝꯅ ꯃꯅꯤꯡ ꯇꯝꯅ ꯊꯥꯗꯔꯛꯏ ꯅꯤꯡꯊꯧꯌꯥꯏ ꯁ꯭ꯀꯨꯜ ꯃꯆꯥꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯏꯆꯥꯕꯨ ꯉꯁꯤꯗꯤ ꯀꯗꯥꯏ ꯌꯧꯔꯨꯔꯕ ꯑꯋꯥꯡ ꯄꯥꯡꯕꯗ ꯎꯔꯤꯕ ꯎꯃꯪꯁꯦ ꯑꯁꯤ ꯌꯧꯖꯔꯨꯔꯦ ꯄꯥꯕꯣꯛ ꯎꯃꯪꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯂꯥꯞꯅ ꯎꯕꯗꯗꯤ ꯑꯁꯨꯛ ꯐꯖꯔꯝꯒꯅꯤ ꯈꯜꯂꯨꯗꯕꯅꯤ ꯑꯗꯣ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯪꯂꯒꯗꯤ ꯃꯥꯒꯤ ꯐꯖꯕꯗꯣ ꯃꯌꯦꯛ ꯁꯦꯡꯂꯛꯏ ꯍꯥꯏꯕꯗꯨꯅꯤ ꯄꯥꯕꯨꯡ ꯄꯥꯕꯨꯡꯒꯁꯨ ꯅꯣꯡꯃ ꯄꯨꯟꯅ ꯆꯠꯂꯨꯁꯤ ꯄꯥꯕꯨꯡꯁꯨ ꯃꯐꯝ ꯑꯁꯦ ꯁꯣꯏꯗꯅ ꯄꯥꯝꯒꯅꯤ ꯈꯜꯂꯤ ꯆꯥꯎꯔꯦꯜ ꯍꯥꯏꯅꯕꯅꯤ ꯃꯐꯝꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕꯗ ꯑꯩꯍꯥꯛꯁꯨ ꯇꯥꯖꯔꯦ ꯅꯤꯡꯊꯧꯅ ꯆꯠꯁꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨ ꯅꯁꯥꯗꯣ ꯌꯥꯝꯅꯁꯨ ꯋꯥꯍꯟꯒꯅꯨ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯈꯦꯜꯂꯩ ꯃꯥꯒꯤ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯃꯥꯒꯤ ꯁꯒꯣꯜ ꯑꯉꯧꯕꯤꯗꯨ ꯄꯨꯗꯨꯅ ꯆꯪꯈꯤ ꯅꯤꯡꯊꯧꯌꯥꯏ ꯁ꯭ꯀꯨꯜ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯂꯒ ꯏꯆꯥꯁꯤ ꯐꯖꯩꯅꯦ ꯏꯆꯥ ꯑꯣꯏꯕꯒꯤꯔꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯨ ꯐꯖꯩꯕꯣ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯆꯥꯎꯔꯦꯜ ꯈꯖꯤꯛ ꯅꯣꯛꯂꯒ ꯏꯅꯤꯡꯊꯧ ꯏꯆꯥ ꯑꯣꯏꯕꯒꯤ ꯅꯠꯂꯝꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩꯁꯦ ꯐꯖꯩ ꯅꯤꯡꯊꯧꯌꯥꯏ ꯁ꯭ꯀꯨꯜ ꯅꯣꯛꯂꯒ ꯑꯣꯏꯕ꯭ꯔꯅꯦ ꯑꯁꯤꯛꯄ ꯀꯅꯥ ꯂꯩꯇꯕ ꯑꯗꯨꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯅꯨꯄꯥ ꯑꯃ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯕꯥꯛꯇꯨꯒꯤ ꯃꯟꯇ꯭ꯔꯤ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯅꯨꯄꯥꯗꯨ ꯎꯕꯗ ꯏꯕꯣꯍꯜ ꯇꯞꯅ ꯀꯔꯤ ꯄꯥꯎ ꯂꯩꯒꯦ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯥꯟꯗꯨ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯂꯥꯟꯒꯤ ꯄꯥꯎꯖꯦꯜ ꯁꯒꯣꯜ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯆꯦꯜꯍꯟꯈ꯭ꯔꯦ ꯏꯅꯤꯡꯊꯧ ꯌꯥꯏꯇꯝꯕ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯇꯥꯟꯖꯥ ꯑꯁꯤ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯂꯥꯟ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯌꯦꯠꯅꯕ ꯁꯥꯔꯒ ꯃꯗꯨꯒꯤ ꯅꯤꯡꯊꯧ ꯁꯣꯏꯅꯥꯎ ꯌꯥꯏꯇꯝꯕ ꯍꯥꯏꯕꯗꯨꯒꯤ ꯃꯊ꯭ꯋꯥꯏꯗꯨ ꯂꯧꯕꯤꯔꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜ ꯌꯥꯝꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯂꯝꯃꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯨꯄꯥꯗꯨꯁꯨ ꯌꯥꯎꯅ ꯅꯣꯛꯂꯤ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕ ꯏꯆꯝ ꯆꯝꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯂꯨꯆꯤꯡꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ ꯂꯨꯆꯤꯡꯕ ꯃꯥꯒꯤ ꯃꯔꯨꯞ ꯎꯕꯗ ꯉꯛꯅ ꯀꯥꯏꯗ ꯆꯠꯂꯨꯔꯤ ꯐꯤꯖꯣꯜꯗꯨꯒ ꯑꯩꯗꯤ ꯁꯛꯀ ꯈꯪꯉꯨꯗ꯭ꯔꯦ ꯃꯨꯟꯅꯒ ꯌꯦꯡꯁꯤꯜꯂꯒ ꯀꯣꯟꯅ ꯈꯪꯉꯛꯏꯅꯤ ꯌꯥꯏꯇꯝꯕ ꯍꯪꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯂꯨꯆꯤꯡꯕꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯁꯦꯝꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯆꯤꯛꯈꯤ ꯃꯇꯧꯗꯨ ꯎꯔꯒ ꯂꯨꯆꯤꯡꯕ ꯁꯥꯎꯔꯞ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯇꯨꯅ ꯁꯦꯝꯗꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯆꯥꯒꯦꯅ ꯄꯨꯊꯣꯔꯛꯄꯅꯤ ꯅꯪ ꯆꯥꯅꯕ ꯅꯠꯇꯦ ꯅꯪꯒꯤ ꯄꯩꯔꯒ ꯂꯩꯕ ꯃꯌꯥꯝꯗꯨꯗꯒꯤ ꯆꯥꯔꯨꯁꯨ ꯑꯩꯒꯤꯗꯣ ꯊꯝꯕꯤꯔꯝꯃꯨ ꯆꯥꯕꯤꯌꯨ ꯍꯥꯏꯗꯤ ꯁꯣꯝꯗ ꯂꯥꯏꯔꯕ ꯅꯤꯡꯊꯧ ꯌꯥꯝ ꯃꯥꯜꯂꯤ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯤ ꯊꯨꯅ ꯆꯠꯈ꯭ꯔꯁꯨ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩ ꯀꯣꯏꯔꯨꯕꯅꯤ ꯐꯅꯕ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯂꯩꯕꯥꯛꯁꯦ ꯃꯤꯆꯝ ꯁꯥꯔꯒ ꯃꯤꯆꯝ ꯃꯔꯛꯇ ꯀꯣꯏꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯅꯤ ꯂꯨꯆꯤꯡꯕ ꯇꯞꯅ ꯀꯔꯤꯗꯤ ꯊꯦꯡꯅꯔꯛꯏ ꯍꯟꯗꯛꯇꯤ ꯌꯥꯏꯇꯝꯕ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯃꯤꯠꯌꯦꯡꯇꯃꯛ ꯌꯦꯡꯂꯛꯏ ꯂꯨꯆꯤꯡꯕ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯈ꯭ꯔꯦ ꯌꯥꯏꯇꯝꯕ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯍꯧꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯀꯣꯅꯨꯡꯗ ꯏꯔꯥꯡ ꯂꯥꯡꯏ ꯃꯁꯤ ꯈꯨꯗꯤꯡ ꯆꯤꯕꯣꯟ ꯉꯥꯡꯅꯩ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯁꯨꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯈꯔ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩꯗꯣ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯀꯅꯤ ꯍꯥꯏꯅꯍꯧꯏꯅꯦ ꯑꯩꯈꯣꯏꯕꯨ ꯄꯥꯎꯁꯤ ꯇꯥꯔꯕꯣ ꯏꯁ ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯣꯔꯦꯟꯌꯥ
ꯎꯃꯪꯒꯤ ꯁꯥ ꯑꯃꯗꯤ ꯄꯨꯔꯛꯄ ꯃꯃꯥꯡꯗ ꯄꯨꯔꯛꯈꯤꯕꯗꯨ ꯀꯩꯖꯥꯎ ꯑꯃꯅꯤ ꯀꯥꯎꯔꯕ꯭ꯔꯣ ꯅꯨꯄꯤꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯨꯄꯤ ꯂꯛꯇꯒꯤ ꯑꯊꯣꯏꯕꯤꯅꯤ ꯑꯋꯥꯠꯄ ꯂꯩꯕ ꯅꯠꯇꯦ ꯁꯛꯇ ꯁꯨꯗ ꯂꯝꯆꯠꯇ ꯁꯥꯖꯠꯇ ꯃꯍꯩꯗ ꯃꯁꯤꯡꯗ ꯑꯃꯠꯇ ꯋꯥꯠꯇꯦ ꯑꯗꯨꯅꯤ ꯃꯈꯨꯠꯁꯨ ꯆꯨꯝꯈ꯭ꯔꯕ ꯃꯥꯅ ꯍꯦꯛ ꯇꯝꯈꯤꯕꯗꯣ ꯄꯥꯟꯗꯅ ꯇꯣꯛꯇꯦ ꯍꯥꯏꯁꯤꯅꯤ ꯑꯃꯨꯛꯀꯤ ꯈꯨꯀꯥꯞꯇ ꯑꯗꯨꯝ ꯄꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩꯒꯤ ꯕꯣꯔꯗꯣ ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯈꯪꯅꯤꯡꯈ꯭ꯔꯦ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯖꯥꯏꯕꯦꯝꯃꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯤꯒꯕ ꯑꯁ ꯌꯥꯝꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯃꯇꯝꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯖꯥꯠ ꯍꯥꯏꯅ ꯑꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩꯗꯨ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯦ ꯀꯣꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯃꯖꯥꯏꯕꯦꯝꯃ ꯍꯜꯂꯛꯂꯦ ꯇꯥꯕꯒ ꯃꯍꯩ ꯆꯦꯟꯊꯣꯛꯅꯗꯨꯅ ꯌꯦꯡꯅꯩ ꯎꯔꯦ ꯃꯖꯥꯏꯕꯦꯝꯃ ꯃꯥꯒꯤ ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯁꯟ ꯒꯥꯔꯤꯗꯨꯒꯤ ꯃꯊꯛꯇ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯑꯃꯒꯤ ꯃꯀꯣꯛ ꯑꯃ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤꯕꯗꯣ ꯃꯗꯨ ꯅꯤꯡꯊꯧ ꯌꯥꯏꯁꯀꯨꯜ ꯃꯍꯥꯛꯁꯨ ꯎꯔꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯏꯁ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯏꯄꯥꯒꯤ ꯇꯈꯦꯜꯂꯩ ꯃꯁꯤꯕꯨ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯑꯗꯨꯁꯨ ꯑꯁꯤꯕ ꯑꯣꯏꯅ ꯍꯥꯠꯇꯣꯛꯂꯒ ꯅꯤꯡꯊꯧ ꯌꯥꯏꯁꯀꯨꯜꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩꯒꯤ ꯃꯅꯥꯏꯅꯨꯄꯤ ꯊꯣꯏꯅꯨꯅ ꯇꯞꯅ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯃꯖꯥꯏꯕꯦꯝꯃꯅꯤꯗꯅ ꯅꯤꯡꯊꯧ ꯋꯥꯍꯩꯁꯤꯗ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯅꯔꯛꯏ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯁꯛꯇꯝꯗꯨ ꯊꯨꯒꯥꯏꯔꯒꯤ ꯃꯇꯥꯒꯨꯝ ꯆꯩꯔꯛꯇꯨꯗ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃ ꯀꯟꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯁꯒꯣꯜꯗꯨ ꯈꯥꯝꯂꯒ ꯅꯤꯡꯊꯧ ꯌꯥꯏꯁꯀꯨꯜꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ ꯃꯌꯥꯝꯗꯨ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯁꯠ ꯍꯣꯡꯂꯒ ꯌꯥꯝꯅ ꯉꯛꯅ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯄꯥꯗꯨ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯌꯥꯏꯁꯀꯨꯜꯕꯨ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯈꯨꯏꯔꯝꯂꯕ ꯃꯇꯨꯡ ꯃꯁꯥꯗꯒꯤ ꯇꯞꯅ ꯆꯦꯔꯣꯜ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯄꯤꯔꯒ ꯑꯋꯥꯡ ꯊꯪꯕ ꯂꯩꯕꯥꯛꯀꯤ ꯏꯅꯤꯡꯊꯧ ꯌꯥꯏꯇꯝꯕꯒꯤ ꯆꯦꯔꯣꯜꯅꯤ ꯋꯥꯍꯩ ꯑꯁꯤꯗ ꯅꯤꯡꯊꯧ ꯌꯥꯏꯁꯀꯨꯜ ꯌꯥꯝꯅ ꯉꯛꯅ ꯆꯦꯔꯣꯜꯗꯨ ꯁꯠ ꯐꯥꯛꯇꯣꯛꯇꯨꯅ ꯄꯥꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯤꯡꯊꯧ ꯌꯥꯏꯁꯀꯨꯜ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝꯗ ꯏꯌꯥ ꯑꯩꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯉꯔꯥꯡꯒꯤ ꯉꯈꯥ ꯃꯥꯅꯁꯨ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤꯕ ꯈꯪꯒꯅꯤꯗꯅ ꯃꯥꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯅꯤꯡꯊꯧ ꯃꯆꯥ ꯃꯥꯅ ꯏꯐꯝꯗ ꯀꯔꯤ ꯇꯧꯖꯕ ꯉꯝꯒꯅꯤ ꯍꯥꯏꯒꯦ ꯃꯅꯤꯜ ꯂꯩꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯔꯣ ꯇꯈꯦꯜꯂꯩꯅ ꯄꯥꯕꯨꯡ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ ꯑꯁꯥꯎꯕꯅ ꯃꯥꯡꯖꯤꯜ ꯊꯥ ꯇꯧꯕ ꯊꯕꯛꯇꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯂꯣꯏ ꯑꯗꯨꯅ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯇꯞꯅ ꯈꯟꯅꯁꯤ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕ ꯑꯉꯥꯡ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯕꯁꯨ ꯃꯍꯥꯛ ꯑꯆꯝꯕ ꯅꯠꯇꯦ ꯍꯥꯏꯅꯩ ꯁꯥꯗ ꯂꯥꯟꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏ ꯍꯥꯏꯅꯩ ꯃꯤꯀꯨꯞꯇ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯇꯨꯝꯕꯗꯤ ꯑꯔꯥꯏꯕꯅꯤ ꯍꯥꯏꯅꯩ ꯄꯥꯕꯨꯡꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ ꯃꯥꯒꯤ ꯂꯩꯕꯥꯛꯀ ꯄꯥꯟꯅꯕꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯥꯏꯊꯤꯒꯅꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇꯦ ꯄꯥꯕꯨꯡ ꯇꯞꯅ ꯏꯪꯅ ꯈꯟꯅꯁꯤ ꯍꯥꯏꯕꯅꯤ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ ꯄꯥꯕꯨꯡ ꯅꯆꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯟꯗꯣ ꯇꯧꯍꯟꯗꯅ ꯂꯩꯕꯥꯛ ꯑꯅꯤꯁꯦ ꯌꯥꯁꯤꯟꯅꯕ ꯄꯨꯖꯔꯛꯀꯦ ꯍꯟꯗꯛꯇꯤ ꯆꯥꯎꯔꯦꯜꯅ ꯑꯣꯏꯅ ꯀꯔꯝꯅꯅꯣ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯃꯄꯥꯗ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ ꯄꯦꯟꯇꯛꯄ ꯋꯥꯍꯩꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯃꯄꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯗꯨꯅ ꯆꯪꯈꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯖ ꯅꯤꯡꯊꯧ ꯌꯥꯏꯁꯀꯨꯜ ꯃꯍꯥꯛꯁꯨ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯇꯨꯅ ꯂꯩꯍꯧꯈꯤ ꯇꯨꯃꯤꯟꯅ ꯁꯣꯝꯗꯅ ꯀꯩꯊꯦꯜꯗꯨꯒꯤ ꯃꯅꯨꯡꯗꯅꯤ ꯌꯥꯏꯇꯝꯕ ꯃꯤꯆꯝ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯁꯛ ꯂꯣꯠꯂꯒ ꯃꯥꯒꯤ ꯃꯔꯨꯞ ꯂꯨꯆꯤꯡꯕꯒ ꯄꯨꯟꯅ ꯆꯠꯅ ꯂꯨꯆꯤꯡꯕꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯦ ꯃꯤꯁꯤꯡꯁꯤꯅ ꯈꯪꯅꯔꯗꯤ ꯐꯖꯅꯤ ꯑꯩꯕꯨꯗꯤ ꯐꯅꯤ ꯑꯗꯣ ꯅꯪꯗꯤ ꯐꯖꯅꯤꯕꯣ ꯑꯗꯨ ꯊꯣꯛꯇꯅꯕ ꯅꯠꯇ꯭ꯔꯣ ꯁꯛ ꯂꯣꯠꯂꯤꯁꯦ ꯏꯕꯣ ꯅꯪꯅ ꯑꯍꯥꯟꯕ ꯅꯤꯡꯊꯧ ꯑꯣꯏꯔꯝꯅꯤ ꯃꯤꯆꯝ ꯁꯥꯔꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯊꯣꯛꯂꯤꯁꯦ ꯑꯩꯅ ꯃꯤꯆꯝ ꯑꯃꯒꯨꯝ ꯂꯩꯔꯤꯕꯁꯦ ꯃꯁꯦ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯉꯥꯛꯄꯒꯤ ꯃꯑꯣꯡ ꯑꯃꯁꯨꯅꯤ ꯑꯩꯗꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯅ ꯀꯣꯅꯨꯡꯗ ꯁꯨꯝ ꯂꯩꯔꯒ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯑꯃꯠꯇ ꯈꯪꯒꯗꯧ ꯅꯠꯇꯦ ꯃꯤꯅ ꯆꯤꯟꯅ ꯇꯝꯕ ꯑꯁꯦꯡꯕꯔ ꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯄꯥꯎ ꯈꯔ ꯇꯥꯕ ꯅꯠꯇꯅ ꯑꯗꯨꯅꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛꯁꯦ ꯀꯩꯗꯧꯅꯨꯡꯗ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯆꯠꯂꯤꯕꯁꯦ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯁꯦ ꯏꯁꯥꯃꯛꯅ ꯌꯦꯡꯁꯤꯜꯂꯒ ꯃꯦꯟꯁꯤꯜꯂꯤꯕꯅꯤ ꯃꯁꯤꯃꯛꯅꯁꯨ ꯉꯁꯤ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯅ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯋꯥꯠꯇ ꯄꯥꯗꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕ ꯉꯝꯂꯤꯕꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯅꯪꯁꯦ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯁꯦ ꯌꯥꯏꯇꯝꯕ ꯋꯥꯍꯩꯗꯨꯗ ꯈꯪꯍꯧꯗꯦ ꯃꯈꯨꯠꯅ ꯂꯨꯆꯤꯡꯕꯒꯤ ꯂꯨꯈꯝꯗ ꯍꯥꯏꯖꯤꯟꯗꯅ ꯃꯈꯨꯜ ꯊꯣꯛꯅ ꯐꯥꯛ ꯂꯥꯎꯅ ꯊꯥꯖꯤꯟꯈꯤꯕ ꯂꯨꯆꯤꯡꯕ ꯈꯪꯄ꯭ꯔꯦꯛ ꯑꯌꯨꯛ ꯑꯃꯨꯛꯁꯨ ꯁꯨꯒꯠꯂꯒ
ꯂꯩꯕꯥꯛ ꯅꯤꯡꯊꯧꯅꯤ ꯀꯩꯝꯇ ꯇꯧꯕ ꯉꯝꯂꯔꯣꯏ ꯀꯥꯏꯅ ꯅꯪꯒꯤꯁꯦ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯍꯣꯏ ꯅꯪ ꯍꯧꯖꯤꯛ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤꯗ ꯅꯪꯁꯦ ꯅꯤꯡꯊꯧꯅꯤ ꯀꯅꯥꯝꯇꯅ ꯈꯪꯕꯤꯗꯧ ꯅꯠꯇꯦ ꯑꯗꯨꯅ ꯅꯪ ꯑꯃ ꯂꯣꯏꯁꯤꯟꯕꯤꯕ ꯀꯥꯏꯗꯨꯗꯤꯅꯦ ꯑꯣꯏꯅꯥꯒꯤ ꯊꯕꯛ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯨ ꯌꯥꯏꯇꯝꯕ ꯃꯁꯤꯡꯗꯣ ꯍꯥꯏꯔꯞ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯂꯤ ꯂꯨꯆꯤꯡꯕꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯂꯨꯆꯤꯡꯕ ꯑꯃꯨꯛꯁꯨ ꯇꯍꯥ ꯉꯥꯏꯈꯣꯅꯦ ꯑꯩꯗꯤ ꯀꯥꯎ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯏꯅꯤꯡꯊꯧ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯂꯩꯕꯥꯛꯇ ꯂꯥꯟꯒꯤ ꯁꯦꯄꯥꯎ ꯊꯥꯕꯒꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯑꯩꯁꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯍꯪꯒꯦ ꯑꯗꯨꯝ ꯑꯗꯨ ꯍꯦꯛꯇ ꯈꯪꯗꯦꯅꯦ ꯅꯍꯥ ꯑꯣꯏꯕꯁꯦ ꯌꯥꯝ ꯀꯥꯎꯒꯟꯕ꯭ꯔꯥ ꯊꯥꯈ꯭ꯔꯦ ꯑꯩꯅ ꯊꯥꯔꯤꯕꯗꯨꯒꯤ ꯃꯔꯝꯁꯨ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯕꯗꯨꯅꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯇꯤꯡꯈꯪꯁꯦ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯂꯥꯡꯅꯤ ꯍꯥꯏꯕ ꯃꯗꯨꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯆꯦꯄꯥꯎ ꯊꯥꯈ꯭ꯔꯦ ꯄꯥꯎ ꯇꯥꯕꯗꯕ ꯍꯧꯖꯤꯛꯇꯤ ꯃꯇꯨꯡ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯃꯔꯣꯏ ꯃꯀꯣꯛꯇꯨ ꯆꯥꯛꯑꯝꯃꯅꯤ ꯆꯥꯛꯁ ꯃꯥꯅ ꯍꯦꯟꯅ ꯆꯥꯛꯂꯤꯕ ꯃꯈꯩ ꯑꯩꯒꯤꯗꯤ ꯈꯨꯗꯣꯡ ꯍꯦꯟꯅ ꯆꯥꯔꯤꯕꯅꯤ ꯑꯗꯣ ꯑꯩꯅ ꯆꯃꯝꯅꯕ ꯑꯃ ꯂꯩꯔꯤ ꯂꯥꯟꯒꯤ ꯆꯦꯄꯥꯎꯗꯤ ꯊꯥꯈ꯭ꯔꯦ ꯑꯗꯣ ꯂꯥꯟꯁꯤꯕꯨ ꯑꯩꯕꯨ ꯇꯁꯦꯡꯅ ꯇꯤꯡꯈꯪ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯇꯧꯕ ꯇꯥꯔꯤꯕ꯭ꯔꯣ ꯍꯟꯗꯛꯇꯤ ꯌꯥꯏꯇꯝꯕ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯝꯗꯨꯅ ꯃꯥꯡ ꯊꯥꯅ ꯆꯠꯈꯤ ꯂꯨꯆꯤꯡꯕ ꯃꯥꯁꯨ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯇꯧꯗ ꯀꯔꯤꯅꯣ ꯈꯟꯅ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤ ꯑꯉꯟꯕ ꯑꯌꯨꯛꯇꯨꯗ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃ ꯇꯍꯥ ꯄꯥꯈꯠꯅ ꯆꯦꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯃꯖꯥꯏꯕꯦꯝꯃ ꯂꯩꯔꯝꯗ꯭ꯔꯦ ꯃꯖꯥꯏꯕꯦꯝꯃ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯥꯗꯤ ꯑꯌꯨꯛꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯤꯕ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏꯁꯨ ꯈꯪꯖꯍꯧꯗ꯭ꯔꯦ ꯅꯅꯥꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯀꯔꯝꯕ ꯃꯇꯝꯗ ꯃꯖꯥꯏꯕꯦꯝꯃꯅ ꯊꯣꯛꯈꯤꯕ ꯀꯅꯥꯁꯨ ꯎꯖꯍꯧꯗ꯭ꯔꯦ ꯀꯅꯥ ꯂꯩ ꯍꯧꯖꯤꯛ ꯃꯖꯥꯏꯕꯦꯝꯃ ꯀꯗꯥꯏꯗ ꯆꯠꯈꯤ ꯊꯤꯒꯠꯂꯨ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯇꯞꯂꯞꯅ ꯏꯄꯥꯒꯤ ꯇꯈꯦꯜꯂꯩ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕ ꯅꯪꯅ ꯆꯠꯅꯤꯡꯕ ꯐꯅ ꯂꯩꯔꯕꯁꯨ ꯍꯥꯏꯔꯝꯗꯨꯅ ꯆꯠꯄ ꯌꯥꯗ꯭ꯔꯥ ꯅꯪꯕꯨ ꯏꯄꯥꯗꯤ ꯋꯥꯈꯜꯁꯤ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯤꯗ ꯍꯧꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯑꯗꯨꯕꯨ ꯌꯥꯏꯁ꯭ꯀꯨꯜꯅ ꯐꯅ ꯃꯤ ꯊꯥꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩꯕꯨ ꯊꯤꯍꯜꯂꯕꯁꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯤ ꯀꯔꯥꯏꯗ ꯆꯠꯂꯤꯕ ꯀꯔꯤ ꯂꯝꯗꯕꯨ ꯂꯣꯠꯂꯤꯕ ꯀꯔꯤꯒꯤꯗꯃꯛ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒꯨꯝ ꯑꯆꯝꯕ ꯐꯤꯖꯣꯜꯗ ꯂꯥꯛꯇꯦ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯐꯤꯖꯣꯜꯗ ꯃꯥꯒꯤ ꯃꯔꯨꯞ ꯂꯨꯆꯤꯡꯕꯒ ꯂꯣꯏꯅꯅ ꯂꯥꯛꯏ ꯑꯅꯤꯗꯨ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯆꯧꯕ ꯀꯩꯊꯦꯜꯗ ꯇꯝꯅ ꯀꯩꯊꯦꯜꯗ ꯍꯥꯟꯅꯅ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯡꯗꯨꯁꯨ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕ ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯁꯥ ꯃꯁꯥꯅ ꯇꯧꯅꯔꯝꯂꯤꯕ ꯊꯕꯛꯁꯤꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕ ꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯃꯉꯛꯁꯤꯡꯗꯨ ꯁꯠ ꯍꯥꯏꯗꯅꯗꯨꯅ ꯂꯨꯞꯊꯗꯨꯅ ꯂꯩꯅꯈꯤ ꯀꯅꯥꯁꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯛꯇꯦ ꯃꯗꯨ ꯎꯔꯒ ꯂꯨꯆꯤꯡꯕ ꯍꯥꯏꯔꯞ ꯅꯣꯛꯇꯨꯅ ꯉꯁꯤꯗꯤ ꯃꯤꯁꯤꯡꯁꯤ ꯋꯥꯈꯜ ꯌꯥꯝ ꯇꯥꯕ ꯃꯥꯜꯂꯤ ꯑꯁꯤꯗꯤ ꯐꯖꯩꯌꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯗꯤ ꯃꯌꯥꯝꯁꯤꯒ ꯃꯥꯟꯅꯗ ꯃꯉꯛꯁꯦ ꯇꯤꯀꯠꯇꯅ ꯍꯥꯏꯒꯠꯂꯒ ꯂꯩꯔꯤꯁꯤꯅ ꯌꯥꯏꯇꯝꯕ ꯋꯥꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯃꯥꯁꯨ ꯂꯨꯆꯤꯡꯕꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯃꯉꯣꯟꯗ ꯇꯤꯡꯉꯛ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯤꯠꯌꯦꯡꯗꯨ ꯀꯟꯃꯜꯂꯤ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕ ꯃꯤꯠꯌꯦꯡꯗꯨ ꯀꯨꯏꯅ ꯃꯤꯠꯆꯥꯅꯕ ꯉꯝꯗꯦ ꯏꯆꯝ ꯆꯝꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡ ꯑꯃ ꯑꯣꯏꯔꯕꯁꯨ ꯐꯥꯎꯍꯜꯂꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯒꯣꯜ ꯃꯊꯛꯇꯒꯤ ꯐ꯭ꯔꯪ ꯂꯥꯎꯅ ꯆꯣꯡꯊꯔꯒ ꯆꯪꯁꯤꯟꯈꯤ ꯃꯈꯣꯡꯗꯨ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯥꯡ ꯑꯣꯏꯔꯞꯅ ꯍꯪꯈꯤ ꯂꯨꯝ ꯂꯥꯎꯔꯕ ꯈꯣꯟꯖꯦꯜꯗꯨꯅꯁꯨ ꯅꯪꯗꯤ ꯑꯩ ꯎꯔꯒ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯅꯤꯡꯊꯧꯁꯨ ꯑꯩꯈꯣꯏꯒꯨꯝꯕꯅꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯏ ꯈꯨꯗꯤꯡ ꯆꯞ ꯃꯥꯟꯅꯩ ꯈꯦꯟꯅꯕ ꯂꯩꯇꯦ ꯑꯅꯦꯝ ꯑꯋꯥꯡꯒꯤ ꯊꯥꯛꯇꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯁꯦꯝꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯀꯣꯛꯅꯣꯟ ꯊꯝꯐꯝ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯄꯅꯤ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯅꯨꯡ ꯍꯨꯠꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯗꯤ ꯅꯪꯒꯤ ꯆꯐꯨꯁꯦ ꯑꯩꯁꯨ ꯑꯃ ꯂꯩꯒꯦ ꯅꯨꯄꯤꯗꯨ ꯅꯣꯛꯂꯒ ꯍꯣꯏ ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯈꯟꯕꯤꯌꯨ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕ ꯅꯨꯄꯤꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯆꯐꯨꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯟꯁꯤꯟꯈꯤ ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯅꯣꯛꯃꯤ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕꯕꯨ ꯌꯦꯡꯂꯤ ꯃꯥꯅꯤ ꯅꯨꯄꯤꯁꯤ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯅꯤꯡꯊꯧ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩꯅꯤ ꯃꯄꯥꯅ ꯃꯤ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯊꯤꯕꯗ ꯐꯪꯈꯤꯗ꯭ꯔꯕ ꯃꯖꯥꯏꯕꯦꯝꯃ ꯃꯍꯥꯛꯇꯨꯅꯤ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯐꯨ ꯌꯣꯟꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯁꯛꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕ ꯆꯐꯨ ꯑꯃ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯑꯗꯣ ꯁꯤꯕꯨ ꯀꯔꯤ ꯆꯐꯨꯅꯣ
ตาเคเลยนกเพชรตรงนะอินิงเขาจะพูดเสียบุญกังนานไม่ให้นะบะอิสิงยกนะบะจะพูดดูนี่อดูดีไอ้หนึ่งคลิซีจับใจงั้นสิเด็กไอ้หนึ่งทักนะบิสินมาสิกิสับพูดสิยกปะได้มาสิมาดีไอ้กิการจะทำนักสิจะพูดสิกิเสียเราชิบยามไม่ยามดีตัวบุตรอินิงเขาเสียสิยามบัลไอ้เราจะบังคับใจไอ้กิสับพูดสิกิมาบัลดอมาดูขักตะมักเราจะกิอัตุปะเห็นบะนั่นไอ้เราบังคับใจนิงเท่าใหญ่ตำบะมาใจเบมาตะเคเลกิมาตาวดาเฮนะอังกบะทัศดบะให้บดูโอยรียามนังงักนะกรีกิไอเห็นบะมารำอามามุกเลยจะดีไอกิสับพูสิกิมามัลนัตตบะไอเห็นบดีไอนักกะละอุดีนิงเท่าใหญ่ตำบะว่าเขาดามารู้เลยมันว่าให้คุดิงใหญ่ตำบะกิทำมวยยงนะอัตุมบะเตียนใจมันนะทินบะกุมนะพกขลีจำมันนะเตียนังกิอัตุยบีหายกินุปีลักตะกีอัตุยบีไอกิเลยไอกิโอยกิตาลอยนังน่ะโอยดินักกันนั่นโอยกันนี่นังบุดีไอกิปุ่นสิกิคงลอยอามุกสนุกเฟกตรงนะพอดีอดูดีไอเห็นมิเซลตัวฮันดูปิโรส้มได้สุนุสิงบะมาตัวตัวยิงแล้วก็นกตัวนะอย่าให้ดูปีเสสวยจังอาศิมาดีปักตะบันยิงเท่าซาจะนิงบะยิงเท่าสิกิโอยกิปิยิงสิยาเดตาเคเลยเซลตัวฮันดูเรยิงเท่าใหญ่ตั้มบะเซลตัวเราสินดูนะอามุกตังมาใจเบมาตาเคเลยบูนุสีนะยังลำดูนะไม่เลยดูนะสักขียังเฮามาใจเบมาตาเคเลยสูสักขีบมาฮักบูยามนั้นมาเราเลยนะเฮาขีดมาตั้มดีอดุมักนุมิตุกินุมิดังนิงเท่าใหญ่ตั้มบะพมงมาถักตะลงในหิบละกะงาไซอูขีบะมาใจเบมาตาเคเลยกีอิซัมซัมซะบะคุดเชียมกีโอยบะเยกสินใบไตสินใบยาวจะบะไม้ท่องดูนิงสินนกมีเตารีส่วนขีมาสินดาสุตับลับนะถ้าจะดับกมดางาเลยให้ไปดูนี่ถ้าจะรู้ดับอสมนี่ฟังเดทอกเลยนี่ให้ไปดิอาหารมาบิจานนะบะมักตะดาหูดนะปูครีขนาดสูพวกตัวนะปูบังงามคิดจะบะไอ้กิทำมุยสิยิงเด็กนิงทองพมบาลกับมัวลูจอีตัวสังวยนี่สักกี่พมบาลดีมากี่ตัวปะมาดมครดิเลเซอร์สิขนาดมากี่โอยคิดจังไงไอ้โยหิวตัวไปยัดอาศัยขันนะมามิตุตับนะโอยสินกีมาทั้งกินมิดนี่โนงาเลยนิงเท่าใหญ่ตั้มบะมากี่มารุกลุจิงบะบูเขาเป็นหลักเลยใหญ่ตั้มบะลุจิงว่ากี่มาเมมถอยบิดามาอามาดูดิให้มาอินิงเท่าดีงานตาเนกแต่ไอ้กี่ยุ่มสิดาอิสากะอารูบทับกะให้นักขีบเลยบีบรอใหญ่ตั้มบะนกเฟตตงนะเลยดิโอ้อิมาดีปากขัดดูเรดนะสังมากี่การแต่ตุ้มลำกันนาไซได้ที่อิมานเขาดูกลีบันีเขาก็รู้ให้ไปยาจิบันีอิมานเขาดูปดเขาก็รู้ยาจิบมาดูสิที่ไอ้ลักลับบันีนะมาตุ้มบังกัมเรียงมาไม่ดูเด้ออิสิงไงสิงยาดียาจุกันเต่าอิสาอินิงเท่านั้นทุกปะเต่าบิรมากี่อิสานิงเท่าให้บัวให้สิเดนไอ้เนี่ยเขาหนุ่มนิ่งสิมาอินิงเท่าดูลงทุกบิรอิสาไอ้น่ะดุมกูบิน่าจะก็น่าซากิมิงดุมกูบิไอ้สุอิมากี่อิสาอาศัยให้รำดูนะนิงเท่าใหญ่ตั้มบะดูสิงบกี่กาตั้มน่ะสังขีใหญ่ตั้มบะมาควางดูเมียเลยกะแกตัวน้องไอ้เนี่ยตุ้มนี่ยมส่วนเดินไหนน่ะอีตูดูเนี่ยมันดันไอ้ยังเกิดตุ้มแต่มันไม่เคยหลักแต่ละก็มาสิพอมึงดึกอีโตเอาหน้าเกาเธอกินยะดูสิงบคังเปรกคังนับว่าทราบิมสักกันนะไอ้กะสิสังกะไอ้กี่พอมึงมาทักสิเด็กไอ้บุกเกาบุกนั่งดีสิเด็กก็อยู่ร้านมาไล่หูร้านมันนิ่งเท่านั่งงำตู้หูร้านเกี่ยไล่ก็อยากดูสิจุนยิมเฮ้ยเซ่ไอ้กี่กะโกยุ่มสิไอ้กี่ยุ่มนั่งกี่คนนุ่งเสกไอ้บุญนัดเด็กเขาสิเด็กก็ดีอภาพภาษากันเหรอน้องว่าลูกดิไอ้นี่สาวอีกเขานายดออามุกตาหน้าเสียงดูสูนับตีไม่ได้เลยมารังยงสักกษัตริย์กับตุ้มรวยได้กาสิเลยงำจุงั้นสิเนี่ยสวยเลยเฮ้ในบ้านนี่ถูกพูดได้ไปเลยเด็กก็ตั้มพูดได้กันนี่ยาเลยเด็กครับข้าดังตัวท่าได้เลยนักกงสีอีตาอีตาอีบุ้งอ่ะจ้าดูลูชิลูไปเที่ยวการุสิโอ้พูดติดสิเลยเด็กนะงั้นรังยี่สิบผู้ยวนบิดูลุงมันจะเสียหรอยาเด็บนั่งยิ้มยังต่อไอ้น่ะตุ้มจริงนะครับไอ้น่ะบุษิงน่ะระบายเสียตุ้มอ้อยดำมันอามาดูสุภาษิเย่บไอ้บ่าวบังเอาว่าดูให้บรรลุสินหันคิจีใหญ่ตั้มบะมันนักตะเลยรำปวดสักมาเฮกตะตาไปขัดตุนะลุสิงบะตั้มนั่นลักกันลังสิเลยลุสิงบะสัตย์ไทยดกละกันนกตุนะดูไอ้น่ะขังเลยบัดคำบันบีขัดสุดตัววันนั้นตัวตู้ยังเกลักน่ะบันนี่ไอ้เนี่ยเอาซะเลยกิสุมารุกินุปีแต่มิดยังการันกันจันดูบัดลุจิงมันนั่นที่ให้ซะดิการได้เลยรำสิงหักเลยรำไอ้ฟัดลุสิละกิอาศัยให้ตุนะพวกเขากัดตุนะทอกี
ꯌꯥꯏꯇꯝꯕꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯌꯥꯏꯇꯝꯕ ꯑꯃꯗꯤ ꯂꯨꯆꯤꯡꯕ ꯑꯅꯤꯗꯨ ꯇꯈꯦꯜꯂꯩꯒꯤ ꯃꯥꯡ ꯑꯣꯏꯔꯞꯅ ꯂꯦꯞꯇꯨꯅ ꯂꯨꯆꯤꯡꯕꯅ "ꯆꯜ, ꯑꯩꯒꯁꯨ ꯈꯪꯅꯁꯤ꯫ ꯉꯔꯥꯡꯅ ꯃꯁꯤꯒꯤ ꯄꯛꯇꯕ ꯅꯤꯡꯊꯧꯁꯤꯒ ꯈꯪꯅꯈ꯭ꯔꯁꯨ ꯉꯁꯤꯅ ꯑꯩꯒ ꯑꯃꯨꯛ ꯇꯤꯟꯅꯁꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ?" ꯌꯥꯏꯇꯝꯕ ꯂꯨꯆꯤꯡꯕꯒꯤ ꯋꯥꯍꯩꯗ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯂꯨꯆꯤꯡꯕꯗ ꯌꯦꯡꯂꯛꯏ꯫ ꯂꯨꯆꯤꯡꯕꯗꯤ ꯊꯋꯥꯒ ꯁꯥꯕꯤꯕ ꯅꯠꯇꯦ꯫ ꯇꯈꯦꯜꯂꯩ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯆꯤꯟꯗꯨ ꯈꯨꯝꯗꯨꯅ ꯍꯥꯏꯔꯞ ꯅꯣꯛꯂꯒ "ꯍꯣꯏ ꯌꯥꯏ, ꯑꯁ ꯑꯗꯨꯅꯤꯗꯅ ꯀꯣꯛ ꯆꯥꯛꯄꯁꯤꯒ ꯇꯤꯟꯅꯗꯧ ꯁꯔꯨꯛ ꯑꯩꯒ ꯑꯣꯏꯅ ꯇꯤꯟꯅꯁꯤ꯫ ꯃꯥꯒ ꯇꯤꯟꯅꯔꯗꯤꯅꯦ ꯅꯪꯁꯨ ꯀꯣꯛ ꯆꯥꯛꯏꯅ ꯆꯥꯛꯂꯛꯀꯅꯤ." "ꯏꯕꯨꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ." "ꯅꯨꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯗꯤꯅꯦ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤ ꯇꯧꯊꯣꯔꯛꯀꯗꯕ꯫ ꯑꯗꯣ ꯈ꯭ꯋꯥꯏ ꯃꯔꯨ ꯏꯆꯜꯒꯤ ꯃꯤꯡ ꯈꯪꯗ꯭ꯔꯤ꯫ ꯏꯆꯜꯒꯤ ꯃꯤꯡꯗꯨꯕꯨ?" "ꯇꯈꯦꯜꯂꯩ ꯍꯥꯏꯕꯅꯤ ꯏꯕꯨꯡ꯫ ꯑꯗꯣ ꯏꯕꯨꯡꯗꯤ ꯉꯁꯥꯏꯗꯒꯤ ꯋꯥꯗꯁꯨ ꯉꯥꯡꯉꯤ, ꯑꯗꯨꯒ ꯏꯅꯤꯡꯊꯧꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩꯔꯤꯁꯤꯕꯨ ꯏꯅꯤꯡꯊꯧ ꯍꯛꯆꯥꯡꯒ ꯉꯝꯕꯤꯗꯕ꯭ꯔꯣ?" "ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯪꯅ ꯑꯉꯥꯎꯕꯁꯤꯒꯤ ꯐꯥꯒꯤꯗ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯄꯗꯣ ꯁꯨꯝ ꯌꯦꯡꯂꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯪꯅ ꯅꯣꯛꯄꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ, ꯑꯗꯨꯝ ꯌꯦꯡꯂꯤ ꯃꯈꯩ ꯄꯦꯟꯗꯧ ꯃꯥꯟꯗꯦ." ꯇꯈꯦꯜꯂꯩ ꯋꯥꯍꯩꯗꯨꯗ ꯈꯖꯤꯛ ꯅꯣꯛꯆꯩ꯫ ꯂꯨꯆꯤꯡꯕ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ "ꯅꯣꯏ ꯑꯅꯤꯒꯤꯁꯦ ꯑꯩꯒꯤ ꯃꯥꯡꯗ ꯑꯣꯏꯅꯔꯤꯕ ꯀꯥꯏꯗꯣ ꯇꯧꯅꯨꯍꯦ ꯑꯗꯨꯗꯤ." ꯇꯈꯦꯜꯂꯩ ꯏꯉꯛ ꯉꯛꯅ "ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ?" ꯌꯥꯏꯗꯝꯕꯅ "ꯅꯪꯁꯦ ꯀꯔꯟ ꯑꯁꯨꯛ ꯌꯥꯝ ꯇꯥꯅꯤꯡꯉꯤꯁꯦ ꯀꯩ ꯆꯥꯔꯛꯀꯦ? ꯃꯤ ꯑꯉꯥꯡꯁꯤ ꯏꯀꯥꯏꯅꯤ ꯏꯀꯥꯏꯔꯣꯏ ꯈꯪꯗꯅ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯉꯤꯁꯦ꯫ ꯍꯧꯗꯣꯡꯗꯣ ꯑꯗꯨ ꯆꯥꯔꯦ, ꯑꯗꯨꯅ ꯇꯧꯔꯝꯅꯤ." ꯃꯆꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯋꯥꯈꯜꯗ "ꯑꯅꯤꯃꯛ ꯃꯇꯧꯁꯤꯗꯗꯤ ꯏꯁꯝ ꯁꯝꯕꯗꯤ ꯃꯥꯜꯂꯤ, ꯐꯠꯇꯕ ꯃꯤꯗꯤ ꯑꯣꯏꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕ ꯑꯩꯅ ꯎꯕꯗ ꯐꯠꯇꯅ ꯎꯒꯦ ꯉꯝꯗꯦ꯫ ꯃꯥꯒꯤ ꯃꯔꯨꯞ ꯂꯨꯆꯤꯡꯕꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯅꯤꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯊꯣꯛꯇꯕ ꯌꯥꯗꯦ꯫ ꯌꯦꯛꯅꯕꯕꯨ ꯇꯔꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯕꯨ ꯍꯥꯟꯅ ꯐꯖꯅ ꯈꯪꯗꯣꯛꯄ ꯇꯥꯏ." ꯈꯜꯂꯤꯕ ꯋꯥꯈꯜꯗꯨ ꯂꯨꯆꯤꯡꯕꯅ ꯐꯠ ꯊꯨꯒꯥꯏꯔꯛꯏ꯫ "ꯇꯈꯦꯜꯂꯩ, ꯑꯃ ꯅꯪꯅ ꯉꯔꯥꯡ ꯃꯁꯤꯒꯤ ꯀꯣꯛꯆꯥꯛꯄ ꯅꯤꯡꯊꯧꯁꯦ ꯑꯁꯤꯗ ꯄꯤꯕ ꯆꯐꯨꯗꯣ ꯀꯔꯤꯒꯦ? ꯏꯁꯤꯡ ꯌꯣꯛꯅꯕꯗꯣ?" "ꯄꯨꯟ ꯀꯪꯅꯥꯟꯕꯤ? ꯑꯧ ꯑꯗꯣ ꯑꯩꯒꯤꯁꯨ ꯑꯃ ꯂꯧꯒꯦ꯫ ꯁꯦꯜꯕꯨ ꯀꯌꯥꯅꯣ?" "ꯅꯪꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯅꯌꯨꯝꯗ ꯌꯥꯝ ꯂꯩꯗꯥꯏꯅꯦ?" ꯂꯨꯆꯤꯡꯕ ꯄꯥꯈꯣꯡ ꯋꯥꯠꯇꯦ ꯁꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ "ꯑꯩꯒꯤ ꯂꯩꯕꯗꯒꯤ ꯅꯪꯅ ꯍꯦꯟꯗ꯭ꯔꯣ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯔꯥꯡ ꯂꯧꯏꯗꯨꯅ? ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯊꯝꯒꯦ." "ꯌꯥꯔꯣꯏ." ꯂꯨꯆꯤꯡꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯑꯔꯩꯕ ꯃꯈꯩ ꯁꯨꯛꯂꯒ "ꯀꯔꯤꯕ? ꯑꯩꯅ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ? ꯌꯥꯝ ꯊꯤ ꯄꯛꯇ꯭ꯔꯦꯍꯦ! ꯈꯔ ꯃꯥꯜꯂꯤꯉꯩꯗ ꯂꯦꯞꯍꯧꯔꯣ, ꯅꯠꯇ꯭ꯔꯗꯤꯅꯦ ꯉꯁꯤ ꯅꯤꯡꯊꯧꯒ ꯂꯣꯏ ꯆꯥꯏꯅꯤ." "ꯇꯈꯦꯜꯂꯩ ꯀꯥꯟꯗꯦ, ꯑꯃ ꯆꯠꯄꯤꯔꯣ, ꯃꯤ ꯑꯃ ꯂꯛꯅꯒꯦ꯫ ꯃꯊꯤꯒꯗꯣ ꯕ꯭ꯔꯤ ꯕ꯭ꯔꯤ ꯆꯤꯛꯄ ꯃꯈꯩ." "ꯑꯁ ꯏꯕꯨꯡꯒꯤ ꯋꯥꯇꯥꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯈꯦꯜꯂꯩ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ꯫ ꯌꯥꯏꯇꯝꯕ ꯃꯥꯗꯤ ꯃꯁꯥꯗ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯆꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯃꯥꯒꯤ ꯃꯤꯅꯣꯛꯇ ꯌꯦꯡꯂꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯃꯥꯅ ꯅꯣꯛꯂꯤꯕꯗꯨ ꯃꯤꯠꯀꯨꯞꯇ꯫ ꯑꯗꯨ ꯈꯣꯏꯗꯥꯖꯈ꯭ꯔ ꯃꯥꯜꯂꯤ ꯃꯆꯥꯏꯕꯦꯝꯃ ꯃꯥꯒꯤ ꯃꯤꯅꯣꯛꯇꯨ꯫ ꯍꯧꯈꯤ ꯃꯇꯝ ꯈꯔ ꯃꯆꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕ ꯑꯅꯤꯗꯨ ꯅꯣꯡꯃꯒꯤ ꯅꯛꯁꯤꯟꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯅꯤꯃꯛ ꯊꯃꯣꯏꯅꯨꯡꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜꯗꯨꯗꯤ ꯍꯥꯏꯗꯣꯛꯅꯗꯦ, ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯅꯩ꯫ ꯁꯣꯝꯗꯅ ꯏꯕꯣꯍꯜ ꯃꯥꯒꯤ ꯀꯥꯗ ꯉꯁꯤꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯈꯨꯝꯖꯤꯟꯕ ꯅꯨꯄꯥꯗꯨꯒ ꯄꯨꯟꯅ ꯋꯥꯔꯤ ꯇꯧꯏ꯫ ꯅꯨꯄꯥꯗꯨ ꯇꯞꯂꯞꯅ ꯃꯆꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕ ꯑꯅꯤꯒꯤ ꯅꯛꯁꯤꯟꯅꯕ ꯃꯇꯧꯁꯤꯡꯗꯨ ꯇꯝꯂꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯒ 이보ꯍꯜ ꯌꯥꯝꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ "ꯅꯨꯄꯤꯗꯨ ꯀꯅꯥ? ꯀꯔꯤꯅꯣ? ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯉꯁꯤꯗꯒꯤ ꯀꯨꯞꯅ ꯁꯦꯟꯅꯧ, ꯑꯗꯨꯒ ꯄꯥꯎ ꯄꯨꯝꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯇꯝꯒꯗꯕꯅꯤ꯫ ꯐꯒꯅꯤ ꯏꯌꯥꯝꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯣ ꯍꯥꯏꯔꯞ ꯅꯣꯟꯊꯔꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯍꯧꯈꯤ ꯃꯇꯝꯗꯤ 이보ꯍꯜꯅ ꯊꯥꯗꯣꯛꯈꯤꯕ ꯃꯤꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩꯕꯨ ꯀꯨꯞꯅ ꯁꯦꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯆꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯇꯨꯡꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯄꯨꯝꯅꯃꯛ ꯈꯪꯕꯅ ꯃꯇꯝ ꯄꯨꯝꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯌꯦꯛꯅꯕꯅ ꯃꯥꯒꯤ ꯃꯔꯝꯗ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯈꯪꯈꯤꯗꯅꯕ ꯑꯗꯨꯃꯛ ꯏꯆꯝ ꯆꯝꯕ ꯁꯥꯗꯨꯅ ꯂꯩ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯃꯥꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯃꯥꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯄꯣꯠꯐꯝꯗꯨ ꯎꯕꯗ ꯃꯃꯥꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯧꯔꯒ "ꯏꯃꯥ, ꯇꯨ ꯑꯁꯤꯒꯤ ꯆꯐꯨ ꯃꯆꯥ ꯅꯨꯡꯁꯤꯕꯁꯦ ꯑꯁꯤꯁꯦ ꯑꯩꯒꯤ ꯑꯃ ꯂꯩꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯗꯤꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯊꯝꯕꯤꯒꯦ." ꯃꯃꯥꯗꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕꯗꯣꯝꯗ ꯌꯦꯡꯂꯛꯄꯗ ꯎꯔꯦ꯫ ꯃꯆꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯃꯥꯒꯤ ꯄꯣꯠꯐꯝꯗꯨ ꯃꯃꯥꯗꯨ ꯇꯞꯅ "ꯊꯣꯏ, ꯏꯃꯥ ꯉꯁꯤꯗꯤ ꯁꯦꯜ ꯌꯥꯎꯗ꯭ꯔꯤ. ꯍꯌꯦꯡ ꯑꯣꯏꯅ ꯏꯃꯥꯒ ꯂꯥꯛꯂꯒ ꯂꯩꯔꯁꯤ. ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤ." ꯊꯣꯏ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯉꯥꯡꯒꯤ ꯍꯧꯅꯕꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯂꯦ꯫ "ꯇꯜꯂꯤ ꯀꯩꯁꯨ. ꯍꯌꯦꯡ ꯂꯩꯕꯤꯅꯤ ꯍꯥꯏꯔꯒ ꯂꯩꯁꯨ ꯂꯩꯔꯣꯏꯗꯕꯗ."
Ima, nangi na chinthibado tawrakanu. Ai loina khangi. Aidi chapu masa si laidri phauba yumda haloi ai sin. Thembi taplapna masabu themlei. Thoi. Ima hayeng leirage. Mama ngasidi seldu sutri yaudri haiba. Ima dune ngai tawgan. Mama masa ni na tawnaribadu mazaibe mata khelei akoibadu asum yenglambadagi urakladuna tapna mama masa ni gi manakta changsilaktuna thoida. Ichabu kai pamino nini dayo. Nini laibige mama dune ngai tawbagi mahut. Thoi peri peri tawraga. Tu achigi nini nang na yoliba japu masa se asi laibiwa hairaga imana yajiba. Hayeng laibini hairaga tawsanaiba. Takhelei. Thoiba yamna nushina yenglaga. Asigi oire ichana kaplibaside asigi oiradine nine mayam pithoki mahausagi matawgum ngasisu thawai chanabi mahakpu mikup amata oirabasu yengjahoge haina lakliba yaitamba mazaibe mata kheleina magi potphamda leiramdaba ubada pakhatjei maruki mataw khanglaba luchingba langnara itablapna ojai mayamse hunduomaga atopalablanba kanaga sienkhribaza yaitamba wahaidu tabada lusingbada mamitu phaina yenglei Lujing mityeng do ubada. Hai, kari mityeng do dut. Isa asa tumchan kido mal yang kanu dain. Karaga hingsa ba malaga layib na sakto. Kaman sili. Mazai be mata khelai magi matauda thembi ikai ra duna. Ah, yarani ye ai hayeng oina laklaga adum lairage. Sel do suje haina tawban. Atupa posai yumge awat apa lek thokraba. Yum halage haina tawban. Inama sel gi nati. Aidi angang sigi matau sida nusiman khraduna. Kudoloina pisage tawbani. Inamana nasal aigi isam sama kudolse harau harau lausinbiyo. Lau, ninegi khutsam loo. Ninega satuna isage apamba sapu khalurase. Thoi anganga oibaga mazaibe mata khelegi wadu tabada sat makutu lamduna samlei. Takhelei thoigi mataudu nukmi yengduna maidu lei thorakpada uri. Ningthau yaitamba amadi magi marup luchingba anina magi potphamdugi mayada leplibadu. Anidasu tanja sana maidu lei thorakpada mazaibe mata khelei amadi thoi anina maikaya dumda laklibadu uri makoina leiribadu potphamdugi mamang chap charabasu khar khajikti lapi lambigi atopa matai amadani aduna ningthau yaitamba amadi luchingba anina lakpada mazaibe mata khelei bu ukhidabani mazaibe mata khelei nokmi sangsilaktuna ningthau yaitambada hairap yenglamlaga thoido onsinduna Khalo khalo nangna pambado khanjaro apama khuding ninena loina pirabani aya aseng magiro au adudi sisu pame aduga sisu adagi chimasu asisu piyo thembi masabu zaire as thoi pithok singaidana isana hairagabo asi haiduna takhelei thoina hairiba sapu singdu lauduna khawamada hapjinduna si di yare ko thoi harauna noklaga Ye! Asi haiduna kubak to kuduna harang na sumzay thembi ikaira. Aidi asuk yam masigi sildi yawrakti amagi phawba sujri. Ai lawraroida angangse adum kapkisu kapjarasanu. Ai adum pukrage themlaga. Inama sidi nasalna kudoloina pibani. Ai na haijakrabadun kudolgi bu mamalonabra. Nasalgi kudolse tawsinbiyo inama. Asumna hainaduna namdana takheleina chapusingdu pirami thembi amadi thoi mama masa anisu sapusingdu lauduna satkri yaitamba amadi luchingba anidu nasaidagi mazaibe mamagi mataudu tumin asum yenglambadagi kharamachin yawba luchingmana sat kaigin aduk yam sapudo silgamta lahoda bibithokribudu pamudro takhelei nokphe pamude maram chana pithokpani aduna pamufam thokte aigi isam samba khudolduna angang maithongda tariba haraubagi mamido isam samba nati adogi minoktu khwaidagi magul leiba minoktu inokto pirangna mahut sinkiba aina pamte aduna pibani khudoldo kanagumba magi maphamda mama leitrabasu angangdugi maphamdadi mikuptugi oina khwaidagi mama leiba wasakni yaitamba wakhalda nangbu sumusum naksilaga nangi saklon kaya aina uba phangi achamba nati nangti athoibini haiki masisu haiki nangdi athoibini nangi karamba anobu saklon kaya wati aina uba phangadaba auki matamdi asum nongma numit amani ningthau yaitamba magi konumda ningthau yai school gi sagolani ama langtuna paw ama tamlani
ꯏꯅꯤꯡꯊꯧꯅ ꯂꯥꯟꯅꯁꯦ ꯌꯥꯔꯕꯗꯤ ꯃꯅꯨꯡꯗ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯂꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯏꯅꯤꯡꯊꯧ ꯌꯥꯏꯁꯀꯨꯜ ꯍꯧꯖꯤꯛ ꯂꯥꯟꯁꯤ ꯇꯧꯕ ꯄꯥꯝꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯄꯥꯝꯕ ꯄꯤꯌꯨ ꯍꯥꯏꯕ ꯄꯤꯖꯒꯦ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯒꯤ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩꯕꯨ ꯊꯤꯕꯗ ꯃꯇꯦꯡ ꯇꯧꯕꯤꯅꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯇꯝꯕ ꯍꯥꯏꯔꯛꯂꯤꯕꯁꯤꯡꯗꯨ ꯅꯥꯊꯩꯔꯒ ꯀꯔꯤ ꯇꯈꯦꯜꯂꯩ ꯍꯥꯏꯕ? ꯑꯩꯒꯤ ꯇꯈꯦꯜꯂꯩꯒ ꯃꯤꯡꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯖꯥꯏꯕꯦꯝꯃꯗꯨ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗ ꯄꯥꯎꯁꯦ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯨꯆꯤꯡꯕꯒꯩꯒ ꯅꯠꯇꯅ ꯊꯕꯛ ꯈꯨꯗꯤꯡ ꯂꯣꯟꯅ ꯇꯧꯕ ꯇꯥꯕꯅꯤ꯫ ꯂꯥꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯊꯑꯣꯏꯅ ꯑꯩꯅ ꯂꯥꯟꯒꯤ ꯄꯥꯎ ꯊꯥꯈꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯅꯤꯡꯊꯧ ꯌꯥꯏꯁ꯭ꯀꯨꯜꯗ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩꯕꯨ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯩꯔꯛ ꯑꯁꯤꯗ ꯏꯕꯣꯍꯜ ꯃꯥꯗꯤ ꯀꯝꯗꯧꯔꯤ? ꯁꯥꯎꯅ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯦꯛꯁꯤꯟꯅꯗꯨꯅ ꯏꯌꯥ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯂꯥꯟꯒꯤ ꯆꯦꯕꯥꯎꯗꯨ ꯄꯤꯈ꯭ꯔꯒ ꯂꯥꯟꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯁꯦꯝ ꯁꯥꯕ ꯇꯧꯗꯕ꯫ ꯋꯥꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕ ꯉꯥꯎꯔꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇꯗ ꯃꯥꯅ ꯆꯠꯂꯤꯕ ꯀꯣꯅꯨꯡꯗꯒ ꯀꯌꯥ ꯂꯩꯇ꯭ꯔꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅꯔꯒꯅꯤ ꯃꯥꯅ ꯂꯩꯔꯤꯕꯁꯦ꯫ ꯍꯧꯖꯤꯛ ꯃꯁꯥꯁꯦ ꯅꯤꯡꯊꯧꯅꯦꯒ ꯀꯥꯎꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯋꯥꯍꯩꯁꯤꯗ ꯏꯕꯣꯍꯜ ꯌꯥꯝꯅ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯅꯨꯄꯥ ꯑꯃ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ ꯗꯣꯛ ꯂꯥꯎꯅ ꯊꯣꯝꯖꯤꯜꯂꯝꯗꯨꯅ ꯆꯦꯟꯈꯤ꯫ ꯃꯇꯧꯗꯣ ꯊꯨꯃꯟꯈꯤꯕ ꯑꯣꯏꯕꯅ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩꯁꯨ ꯏꯆꯝ ꯆꯝꯅ ꯈꯟꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩꯒꯤ ꯄꯣꯠꯐꯝꯗ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯣꯏꯅ ꯆꯥꯏꯈꯥꯏꯕ ꯍꯧꯔꯛꯏ꯫ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯁꯥꯎꯅ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ? ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯣꯏꯅ ꯂꯥꯛꯂꯒ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ? ꯃꯔꯝ ꯍꯥꯟꯅ ꯍꯥꯏ꯫ ꯍꯪꯂꯤꯕꯗꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯇꯨꯃꯤꯟꯅ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯄꯣꯠꯆꯩꯁꯤꯡꯗꯨ ꯆꯥꯏꯈꯥꯏꯕ ꯌꯥꯕ ꯆꯥꯏꯈꯥꯏ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕ ꯃꯍꯥꯛꯁꯨ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩꯕꯨ ꯎꯅꯕ ꯂꯥꯛꯄꯗ ꯇꯧꯅꯔꯤꯕꯗꯨ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ? ꯀꯩ ꯃꯔꯝꯒꯤꯅꯣ? ꯂꯥꯟꯃꯤꯁꯤꯡꯗꯨ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯌꯥꯏꯇꯝꯕ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ ꯑꯃꯨꯛ ꯅꯆꯤꯟꯗꯨ ꯄꯥꯟꯗ꯭ꯔꯣ? ꯑꯩꯅ ꯍꯪꯉꯤꯁꯦ ꯅꯈꯣꯏꯗ ꯅꯠꯇ꯭ꯔꯣ? ꯇꯥꯟꯖꯥꯗꯨꯃꯛꯇꯗ ꯌꯥꯏꯇꯝꯕꯒꯤ ꯇꯨꯡꯗꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯂꯩꯔꯦ, ꯂꯤꯛꯇꯨ ꯂꯩꯔꯦ, ꯁꯤꯗ ꯂꯩꯔꯦ, ꯃꯁꯤ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯗꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯎꯔꯦ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕꯅ ꯂꯦꯞꯂꯤꯕꯗꯨ꯫ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯔꯨꯕꯅ ꯌꯥꯏꯇꯝꯕ ꯃꯍꯥꯛ ꯂꯥꯛꯂꯦ ꯈꯪꯂꯨꯗꯕꯅꯤ꯫ ꯌꯥꯏꯇꯝꯕ ꯃꯃꯥꯏꯗ ꯁꯠ ꯂꯩꯊꯣꯔꯛꯇꯨꯅ ꯃꯃꯤꯠꯇꯨ ꯑꯔꯣꯏꯕꯤꯗ ꯁꯨꯛꯇꯣꯛꯂꯒ ꯂꯤꯛꯇꯨꯕꯨ ꯌꯦꯡꯂꯛꯏ꯫ ꯂꯤꯛ ꯑꯗꯨ ꯑꯆꯝꯕ ꯂꯤꯛ ꯑꯃ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯩꯔꯛꯈꯤꯕ ꯂꯤꯛꯅꯤ꯫ ꯌꯥꯏꯇꯝꯕ ꯃꯁꯤꯜꯗ ꯇꯞꯂꯞꯅ ꯂꯤꯛꯁꯤꯗꯤ ꯁꯤꯗ ꯃꯇꯧ ꯀꯔꯝꯅ? ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯇꯈꯦꯜꯂꯩ ꯑꯅꯤꯁꯨ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯖꯗ ꯂꯤꯛꯇꯨꯕꯨ ꯌꯦꯡꯂꯛꯏ꯫ ꯃꯇꯧꯗꯨ ꯈꯪꯂꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯏꯅꯤꯡꯊꯧ, ꯂꯤꯛ ꯑꯁꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯇꯅꯥꯏ ꯑꯩꯈꯣꯏꯅ ꯄꯥꯎ ꯑꯃ ꯐꯪꯖꯕꯗꯒꯤ ꯈꯨꯗꯛꯇ ꯅꯨꯄꯤꯁꯦ ꯆꯦꯟꯈꯤꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯍꯦꯛꯇ ꯐꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯗ ꯇꯥꯛꯆꯔꯝꯗ꯭ꯔꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯅ ꯂꯤꯛꯁꯦ ꯑꯩꯅ ꯍꯨꯔꯥꯜꯂꯤ ꯍꯥꯏꯕ? ꯅꯪꯅ ꯍꯨꯔꯥꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯂꯤꯛꯁꯤ ꯁꯤꯗ ꯐꯪꯂꯤꯕꯁꯦ? ꯌꯥꯝ ꯈꯪꯁꯤꯟꯅꯗꯕꯒ ꯁꯥꯔꯗꯅ꯫ ꯂꯨꯆꯤꯡꯕꯅ ꯉꯥꯏꯈꯣ, ꯂꯤꯛꯁꯦ ꯏꯆꯜ ꯇꯈꯦꯜꯂꯩꯅ ꯍꯨꯔꯥꯜꯂꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏꯗ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯌꯥꯏꯇꯝꯕꯅ ꯀꯅꯥꯅꯣ? ꯃꯤꯁꯛꯇꯣ ꯍꯧꯖꯤꯛꯃꯛ ꯃꯐꯝꯁꯤꯗ ꯄꯨꯔꯛꯑꯣ꯫ ꯌꯥꯏꯇꯝꯕ ꯊꯥꯖꯕ ꯉꯝꯗꯦ ꯃꯥꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯜꯂꯤꯕ ꯃꯥꯒꯤ ꯇꯈꯦꯜꯂꯩꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯌꯥꯏꯇꯝꯕ ꯂꯥꯟꯃꯤꯁꯤꯡꯗ ꯁꯥꯎꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯒ ꯃꯇꯨꯡ ꯃꯅꯥꯎ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯑꯌꯥꯕ ꯍꯥꯟꯅ ꯂꯧꯔꯝꯒꯗꯕꯅꯤ꯫ ꯑꯁꯨꯝ ꯑꯔꯥꯟ ꯀꯔꯤꯅꯣ ꯈꯪꯗꯅ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯒꯤ ꯑꯌꯥꯕ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯈꯤꯗꯦ꯫ ꯍꯧꯖꯤꯛꯃꯛ ꯄꯥꯎꯗꯣ ꯍꯥꯏꯔꯛꯂꯤꯕ ꯃꯤꯁꯛꯇꯣ ꯅꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯄꯨꯔꯛꯑꯣ, ꯑꯗꯨꯒ ꯅꯈꯣꯏ ꯈꯔ ꯑꯃꯅ ꯃꯐꯝꯁꯦ ꯍꯥꯟꯅꯒꯨꯝ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯌꯥꯊꯪꯗꯣ ꯍꯦꯛ ꯇꯥꯎꯊꯈꯤꯕꯒ ꯈꯪꯍꯧꯗꯦ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯥꯒꯤ ꯃꯊꯧꯁꯤꯡꯗꯨ ꯁꯠ ꯁꯠ ꯇꯧꯅꯈꯤꯕ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ ꯃꯆꯤꯟ ꯇꯨꯝꯂꯕ ꯇꯦꯟꯖꯩ ꯑꯃ ꯌꯥꯏꯇꯝꯕ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯌꯥꯏꯇꯝꯕ ꯃꯥꯗꯤ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤꯕꯅ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯇꯦꯟꯖꯩꯗꯨ ꯎꯗꯦ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯂꯨꯆꯤꯡꯕ ꯑꯅꯤꯗꯤ ꯇꯦꯟꯖꯩꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯂꯤ꯫ ꯂꯨꯆꯤꯡꯕ ꯃꯗꯨ ꯎꯕꯗ ꯈꯣꯡꯂꯩ ꯊꯨꯅ ꯇꯦꯟꯖꯩꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯃꯥꯅ ꯁꯠ ꯍꯦꯛꯇ ꯃꯁꯥꯗꯒꯤ ꯑꯄꯤꯛꯄ ꯊꯥꯡ ꯃꯆꯥ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯃꯄꯥ ꯆꯨꯝꯅ ꯂꯪꯉꯛꯇꯨꯅ ꯇꯦꯟꯖꯩꯗꯨ ꯀꯛꯈꯤ꯫ ꯂꯨꯆꯤꯡꯕ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯗꯨꯅ ꯃꯤꯀꯨꯞ ꯈꯔꯗꯤ ꯇꯈꯦꯜꯂꯩ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯥꯏꯇꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯃꯥꯒꯤ ꯑꯗꯨꯛ ꯊꯨꯕ ꯃꯇꯧꯗꯨ ꯎꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯈꯪꯍꯧꯗꯦ
ꯇꯦꯟꯖꯩꯗꯨꯅ ꯀꯥꯞꯂꯛꯈꯤꯕ ꯃꯥꯏꯀꯩꯗꯨ ꯁꯠ ꯌꯦꯡꯗꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯄꯥꯏꯈꯩ ꯆꯦꯟꯁꯤꯟꯈꯤꯕ ꯂꯨꯆꯤꯡ ꯃꯃꯥꯁꯨ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯇꯥꯟꯅꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯑꯃꯨꯛꯁꯨ ꯖꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯇꯦꯟꯗꯨ ꯀꯥꯞꯂꯛꯈꯤꯕ ꯃꯤꯁꯛꯇꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯍꯦꯛꯇ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯐꯨꯅꯔꯛꯂꯤ ꯌꯥꯏꯇꯝꯕ ꯌꯥꯝ ꯉꯛꯅ ꯑꯩ ꯃꯥꯗꯤ ꯐꯨꯅꯕꯁꯤ ꯀꯔꯝ ꯀꯥꯟꯗ ꯇꯝꯗꯣꯏꯕ ꯑꯩ ꯐꯥꯎ ꯁꯨꯃꯥꯏꯅ ꯍꯩꯔꯝꯗꯧ ꯃꯥꯟꯗꯦ ꯁꯥꯊꯤꯅ ꯌꯥꯡꯅ ꯍꯩꯇ꯭ꯔꯣ ꯑꯦ ꯆꯣꯡꯈꯠꯈ꯭ꯔꯦ ꯑꯥꯏ ꯍꯦꯛꯇ ꯁꯤꯗꯤ ꯎꯪꯂꯒ ꯃꯃꯥꯏꯁꯤꯗ ꯀꯥꯎꯁꯤꯟꯈ꯭ꯔꯦ ꯑꯥꯏ ꯋꯥ ꯑꯃꯨꯛꯀꯤ ꯈꯨꯀꯥꯎꯗ ꯅꯨꯄꯥꯁꯤ ꯁꯜꯂꯒ ꯇꯥꯈ꯭ꯔꯦ ꯕꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯇꯝꯕ ꯈꯨꯕꯥꯛꯀ ꯈꯨꯔꯛꯏ ꯂꯨꯆꯤꯡꯕ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯃꯇꯨ ꯑꯣꯏꯅꯤꯒꯁꯨ ꯍꯥꯏꯔꯤ ꯃꯇꯨꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣꯗꯤ ꯈꯪꯗꯅ ꯇꯧꯔꯤꯕ ꯎꯔꯤꯕ ꯃꯑꯣꯡꯁꯤꯅ ꯑꯆꯝꯕꯗꯤ ꯈꯛ ꯑꯣꯏꯔꯝꯂꯣꯏ ꯃꯅꯨꯡꯗ ꯀꯩꯅꯣꯝꯗꯤ ꯂꯩꯔꯝꯃꯤ ꯃꯆꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯨ ꯂꯩꯊꯦꯛꯂꯒ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯁꯦꯡꯅ ꯈꯨꯝ ꯅꯠꯇ꯭ꯔꯕꯗꯤ ꯊꯣꯏ ꯃꯆꯥꯁꯦ ꯂꯧꯕꯤꯕꯗ ꯏꯀꯨꯞ ꯐꯥꯔꯣꯏ ꯅꯨꯄꯥꯗꯨ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯋꯥꯗꯣ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯏꯕꯣꯍꯜꯒꯤ ꯍꯥꯟꯅꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯄꯨꯂꯞꯅ ꯍꯨꯞꯆꯤꯜꯂꯛꯂꯒ ꯃꯈꯣꯏꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯤ ꯏꯕꯣꯍꯜ ꯈꯪꯂꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕ ꯃꯥꯅ ꯂꯥꯟꯒꯤ ꯁꯦꯕꯥꯎ ꯊꯥꯈꯤꯕꯗꯨ ꯁꯨꯞꯅꯇꯒꯤ ꯃꯃꯤꯡꯒꯤꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯀꯥꯟꯅꯔꯣꯏ ꯈꯪꯂꯗꯨꯅ ꯐꯣꯡꯅ ꯍꯦꯛꯇ ꯂꯥꯟꯗꯥꯕ ꯍꯧꯔꯛꯄꯅꯤ ꯇꯧꯔꯛꯂꯤꯕꯗꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯑꯣꯏꯔꯕꯁꯨ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯗꯨꯒ ꯏꯕꯣꯍꯜꯒꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯂꯥꯟ ꯊꯦꯡꯅꯕ ꯍꯧꯔꯛꯏ ꯑꯔꯥꯏꯕ ꯅꯠꯇꯦ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕ ꯑꯃꯗꯤ ꯂꯨꯆꯤꯡꯕ ꯑꯅꯤ ꯁꯥꯗ ꯂꯥꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯉꯥꯛꯇꯅꯤ ꯃꯆꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯤ ꯂꯛꯇꯒꯤ ꯑꯊꯣꯏꯕꯤꯅꯤ ꯅꯨꯄꯥ ꯑꯅꯤꯗꯨꯗꯒꯤ ꯃꯥꯅ ꯇꯥꯕ ꯅꯠꯇꯦ ꯆꯞ ꯆꯥꯅ ꯃꯈꯣꯏꯁꯤꯡꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯨ ꯁꯣꯛꯅꯩ ꯌꯥꯏꯇꯝꯕ ꯃꯥꯗꯤ ꯍꯦꯟꯅ ꯃꯥꯒꯤ ꯇꯈꯦꯜꯂꯩꯒꯤ ꯃꯤꯀꯨꯞꯇ ꯍꯣꯡꯂꯛꯂꯤꯕ ꯁꯛꯂꯣꯟ ꯃꯌꯥꯝꯗꯨ ꯎꯕꯗ ꯉꯛꯄ ꯄꯣꯛꯏ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯥꯟꯗꯣ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯍꯣꯏꯅ ꯃꯥꯏ ꯄꯥꯛꯂꯤ ꯐꯠꯇ꯭ꯔꯕ ꯏꯕꯣꯍꯜ ꯌꯥꯏꯇꯝꯕꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯂꯨꯆꯤꯡꯕ ꯇꯈꯦꯜꯂꯩꯗ ꯃꯃꯤꯠꯇꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯇꯩ ꯂꯩ ꯑꯩ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯃꯨ ꯇꯈꯦꯜꯂꯩ ꯍꯪꯉꯣ ꯀꯩ ꯋꯥꯍꯪꯅꯣ ꯅꯪꯁꯤ ꯀꯅꯥꯅꯣ ꯌꯥꯏꯇꯝꯕꯅ ꯑꯣꯏꯅ ꯍꯟꯗꯛꯇꯤ ꯅꯣꯛꯀꯅꯨ ꯁꯦꯡꯅ ꯈꯨꯝ ꯅꯪ ꯑꯩꯈꯣꯏꯗ ꯑꯔꯣꯠꯄ ꯑꯃꯗꯤ ꯊꯝꯃꯤ ꯅꯠꯇ꯭ꯔꯥ ꯊꯝꯃꯤ ꯑꯩ ꯆꯐꯨ ꯌꯣꯟꯕꯤ ꯅꯠꯇꯦ ꯅꯪꯅ ꯂꯥꯟꯒꯤ ꯄꯥꯎ ꯊꯥꯈꯤꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯌꯥꯏꯁꯀꯨꯜꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯥꯅꯤꯀꯣ ꯃꯆꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯍꯥꯏꯕꯗꯣ ꯑꯩꯅꯤ ꯂꯥꯟꯗꯣ ꯇꯧꯗꯨꯅ ꯀꯔꯝꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯄ ꯌꯥꯒꯅꯤ ꯈꯟꯗꯨꯅ ꯅꯪꯒꯤ ꯂꯩꯕꯥꯛꯁꯤꯗ ꯑꯩꯅ ꯁꯛꯂꯣꯠꯇꯨꯅ ꯆꯪꯂꯛꯈꯤꯕꯅꯤ ꯂꯨꯆꯤꯡꯕ ꯈꯨꯕꯥꯛꯀꯗꯨ ꯈꯨꯔꯒ ꯑꯁ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯦꯕ ꯅꯍꯥꯟ ꯏꯅꯤꯡꯊꯧ ꯌꯥꯏꯁꯀꯨꯜꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯖꯔꯛꯄꯗ ꯃꯃꯤꯡꯗꯣ ꯅꯪꯒ ꯃꯥꯟꯅꯩꯌꯦ ꯑꯗ ꯅꯪ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯈꯤꯕꯗꯣ ꯆꯨꯝꯃꯦꯕ ꯌꯥꯗꯕꯅꯦꯕ ꯑꯩꯅ ꯈꯟꯈꯤꯕꯁꯦ ꯍꯦꯛꯇ ꯁꯨꯝꯊꯣꯔꯛꯄꯅꯦꯕ ꯌꯥꯏꯇꯝꯕ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯂꯨꯆꯤꯡꯕꯗ ꯌꯦꯡꯂꯒ ꯌꯥꯔꯦ ꯌꯥꯝ ꯄꯥꯛꯆꯩ ꯀꯂꯛꯄ꯭ꯔꯣ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯥꯟꯃꯤ ꯑꯃ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯏꯅꯤꯡꯊꯧ ꯂꯤꯛꯇꯣ ꯃꯟꯇ꯭ꯔꯤ ꯏꯕꯣꯍꯜꯒꯤ ꯃꯤꯅ ꯊꯝꯂꯝꯃꯤ ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯅ ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯍꯥꯟꯅ ꯍꯦꯛꯇ ꯊꯕꯛ ꯄꯥꯏꯈꯠꯆꯔꯨꯔꯦ ꯍꯧꯈꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯃꯖꯥꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯁꯨ ꯂꯦꯞꯂꯤ ꯅꯤꯡꯊꯧ ꯌꯥꯏꯁꯀꯨꯜ ꯑꯃꯗꯤ ꯃꯆꯥꯅ ꯅꯤꯡꯊꯧ ꯌꯥꯏꯇꯝꯕꯒ ꯂꯨꯍꯣꯡꯂꯅꯤ ꯈꯟꯕꯗ ꯍꯔꯥꯎꯗꯨꯅꯇ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯌꯥꯏꯇꯝꯕ ꯑꯃꯗꯤ ꯇꯈꯦꯜꯂꯩ ꯑꯅꯤꯁꯨ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯐꯠꯇꯕ ꯀꯔꯝ ꯆꯥꯎꯕ ꯏꯁꯥꯒꯤ ꯂꯩꯔꯤꯕꯗꯨꯅ ꯄꯦꯟꯊꯣꯛꯄ ꯍꯩꯇꯕ ꯑꯍꯦꯟꯕꯗ ꯄꯥꯝꯕ ꯏꯕꯣꯍꯜ ꯃꯥꯗꯤ ꯈꯪꯎꯊꯛꯇ ꯃꯄꯨꯟꯁꯤꯗ ꯂꯣꯏꯈꯤ ꯀꯩꯗꯧꯅꯨꯡꯗ ꯑꯍꯦꯟꯕꯕꯨ ꯄꯥꯝꯒꯨꯝꯁꯤ ꯏꯁꯥꯒꯤ ꯂꯩꯖꯔꯤꯕꯗꯨꯅ ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯇꯝꯁꯤ